पाउजेद युमफम ओइबा मरुइबा पाउ खरा अपडेट तौजरी सही अमा मखारोम पंतुना लेरकलिबा पॉक्सो केस के एक्यूज अमा हाईकोर्ट बेल पीखरे ngasi dagina sahi ani henbagi mamang kumja lising ani taraga nipan ki December taraga mapan ge nungtil pung bangarom tarakpada sahi nauribi nupi masa amage ikai kumna ba makan biki abagi matang di Impal East District ke Women Police Station of Protection of Children from Sexual Offense POCSO Act 2012 ki makada register tawduna lokot ki case amagi charges mari leinaba court ta thakat tuna 21 ni arapami adagi matakta charge frame tawduna well sathaba awraklaga so Hauzik pabudal sahi ama makairum yana makatana well chattatana lerakle haibaga loinana equis ni hadura phaki bami adubana February 3 lisingari taraga mapandagi hauzik pabu jail da thamlagi haibo wapam phongtok laduna mana case asidagi bail pipi na hajaraki wapam haikona aba piraduna makpo bail pikre thawdog asigi matang the Women Police Station Impal East na lokatpa case kamari leinan phabadagi February 3 lisingari taraga mapandagi judicial custody da thamlagliba Equis ni hadura charge tawriba miyoi adagi mameng laisang tem khomai kawe masagi sahi yakhai mangarum sore haraurok mayai lekai dagi leikidraba LB2 gi masanapane Equis ni ariba miyoi asna Impal East District ki Women Police Station ki officer in charge bo respondent oina consular High Court of Manipur da file tawrakiba bail application number 15 of 2020 aduna phangdok libana mahaki matakda police station asna lokhat kiba case adu thodok tu thokibani aiba December taraga mapal lising ani taraga ni pandage numit taraga mathoi ni chon tharaga December kontra lising ani taraga ni panda victim ni hari bi masa adugi apopi mamana file taruki complaint report amagi matung enane aduga complainant ke report aduna charge tarukli bana petitioner na sahi nauribi nubi masa aduba complainant adugi store room gi manakta leiba mafam amada ikai khumna ba mangan beke aduga thodok adugi matang da bhaki imung manungda haidoklabadi hatkani hana sukian ke airake Nakalamurumdana victim oiribi nupi masa aduna thokiba tawdok adugi wari adu supnatagi December kun mapalising ani taraga ni panda maki mamada aidorakibane masidagi mathangi numita police station asne report tawkibane aibasene police na tawdok asigi mathangda case ama lokalaba matungda accused ni aiduna maral siriba elkomai gi Sunil kauba masanupa amasu case asiga mari leinana phagatke adumoinabak mahakti bill da thadokre aire Case asigi investigation satraba matungda police na sahi yamlaba equis asigi matakta POCSO AK section 6 ki makada court da charges thangalakhe police na phal tarki pa charges asida yawba atopa equis ni aibami amapuna case asida gi discharge tawkhrabare aire police ki charges asida jumpham oidana court na special trial case number 9 of 2019 lokatke charges adu October 4 lising ani taraga mapanda submit tawrakibane aduga masigi cognizance lokibane loinana case asi special judge fast track special court number Manipur da panduna leiribane National Highway 37 gi Jiribam dagi Impal tamna bilati mati puduna lakpa truck MN019577 ama ngarang nubi chungba matungda None district manung chanba rengpang khulgi manakta lampi da gari thauringa da khangautana truck adu maisala khre aire mayadu singda labai thabadagi yaurukpa oramgadra aina singnaba police na phangdoragli adubo Sab Jabadi Kangbangam Trakadugi driver ki maming na Zila Sana Sahi Yankai Mari Suraba Mahapes na Port District ki manung chanba Ning Thokong Ka Kunuk Delay Bane Aire May Jakba du da Bilati Madi Pek Ambana Mangta Kre Aire Makha Tarakba Atopapau Amadana Head Injury Awareness Man ke Caesar Hospital ki Cycle Rally Miulak Anirom di Head Injury na Maram Ohinduna Thawai Mangale Dr. Palin Head Injury Awareness Pangi Manung Chanangasi Langolgi Health City Delivery Sisa Hospitals and Research Institute Manipur Adventure and Mountain Biking Association Mambaga Punda Kosamdana Pangtokiba Cycle Rally Ama Hospital Asiki Chairman cum Managing Director Dr. K.S. Parel Hospital Asiki Medical Services Director Dr. Zugindra S. Hospital Asiki Consultant Neuro Surgeon Dr. Sabangpum Kaudam Amasung Traffic Control Police Wing Additional SP Depanandana lamthakre ngase yupung tarit lom tarak pada kanglagi nongsuk thang pasana thongdagi sijo hospital phobugit lamthakiba cycle rally aduna an bada singjamai tarak laka mafam adrugi supermarket manaki traffic island gi pisum thong lanthorok tno bai lambi tarakhe lambi asidagi uripok tamda laktuna masibo phawrok laga langol gi health city de city hospital and research institute thongke
ngasi pangthokkiba cycle rally asigi mari lenan hospital asigi chairman kam managing director Dr. Palinna phongdokkibada malemgi oina World Head Injury Awareness Day aina pangthokliba thorum asigi sarukam oina ngasigi cycle rally asisinduna pangthokpane Manipur gi oina head injury gi chapchaba statistics report ti leitre adumoina Komja lising adi ahumda private sector head injury ki anaba yengba han poina harokibane matamadu dagi ahudunda yenglakpan accident maram oiraga head injury ohinban ayam oike masina imung keda awaba may unhalle rally asina kok sok pana balem sida kyam yamna sohan bagi abdu takna bagi damak miyamda awareness pigani haibagi pandam thamle lebaga si koina kok sok pagi record asi chahi asi koina bioi lak tararomne masigi manung da bioi lak ani di head injury na maram poina thawai mangalle aduga miui lak nipan romna disfigure oituna phibam chante aike nakala maromda namthak makal gi thong chatharakle malem pumbada information technology ki sakot lamjel lakpa loinana manipur da su tongan ba makal gi namthak ya chatharakle social media da namthak tokduna kana gumba abu pamingse thian ba loinana sel huran bagi thong chathabak gi angkutpu amal leira pra ai bagi jingna ba pongnare haukiba matam khara ki mamangta state asida leire ba miui kya da ki social media gi kuthangda Lupa lakia gi sempat namthak tau basing hukraba matungda haujik su namthak tau dun sel huna dapat makal ki thawung satharakle masida manipur lega ki mekeda ki lamdam se ki samjaraba miyam bukan kanana bakari kan pathorong lokhat kadagi aibasidi asobu wang amoire pause asina akan naba pau phangbagi likul amagi matungina kanagumba miui amagi Facebook account adu atopa miui amari hack tau bana dragana miui dugi mingda atopa account amanda ronda hangdok laga mahaki marup pangsingda mating de duna selfie bina ajabi thawang ma sathabagi wafam kya lakle wafam asi tarai ni lobudi chumloi thawdo ka state asi deliver santran amadi state institute chingi makuk thong official kya da thoklaba amane adu bahira masigi matang daga siboba music asina tumina laisele hira masida senior ba singbu phana na official sing asina bari leina basing da wakal abra ibasijo haidong ning dabadagi phibam amada leire adu mo polenga ki official sing khang tatana lanai mioi kya da asigumba thawong se satharakpana namthak tawgi thawong ase kupsinduna thamba jadabagi phibam amada lakle pawgi likhul asina makhatana hai state asida hausak phawbada yam trapdin bi nefu yakai ki batakta social media da namthak tawduna apangba siram bagi thawdok thokre thawdok sing asi tasing asumba pothok na bagi damak mari leina basingda wakat bagi mamidi udri adoba mioi khardi mari leina basingda wakat ki balai khre social media gi kuthang da namthak tawduna sel hu bagi thawong asi ngasi ngarang da satharak panate mamang tak tagi sathaduna laklabane mapal lamda leiba mioi kya na Facebook ki kuthang da khangna lamdam sigi samjar pa mioi kya da mamal atang ba polom kya khudol oina tharakani aina thajalaga jamlaba senpham kya tongan ba account sin deposit tahunduna sel lokhi bi thong chathabagi pawdong kya pawsi asinda phongdo ki balai khre haujisu kana gumba mioi amaki Facebook account adu hack tawba natragana mahake mingda nauna account ama hangdoktan mioi adugi marok papang singdagi tengbang lawrga sel hubagi thong ama kieng khutpu kharana chatharakle masi tarai da lofum thoktabane Matamgi isel ki matung state asidasu haujik e-governance ki wafong kya lakle haujik social media ki kuthang da namthak tau basina sel hubagi tawung ase ngasi dagi sahi kara ki matung da lenga ki department sing da su cha tharakloi ahingai leite maramasina manipur ki lenga ki makha da leirba cyber crime police station ase matam ga chuna bamong da semgatuna ase gumla ba thawdok sing ase ge asengba langla langjin puthokana da pampatik chaba khusu kulai sing pifam toge ID gi lamda sakolak gi matung state asida su tongan ba makhal ki cyber crime kya lep leitana sa tharakle Asiko mambakal ki crime sing asi laksin pada asobu thotang lauga doriba asi cyber crime police station ne maramasina asigumba police station asi matam ka chuna ba khusu khulai sing pira ba matam dada mala leba sing matam chana phaduna cherak phangan ba ngamga doribani anasu pawgili khulasina makhatana phangdorakle rebel sing ka khuthong na bada Philippines ki police manga sire Philippines da rebel sing ni sing da ba khulai pa ba myui kangbu amaga khuthong na kibada police ki myui manga sikre aina thangjamita awang pathaki official mana phangdokre DVA News Agency ki report matung ina thokdok adu capital Manila ki khano poklom da kilometer chani rom lapna leiba Kamarin Norte province ki Lapo town ki manung hanjin ba village amada thoki bani maduda officer ani asoka panangke thokdok adu ki matang da Lapo town ki police chief Jubanso Evers na hai dugamga village da police kangbu aduna patrolling tawringa da gorilla kangbu ama thengnake amasung nakalani ki marakta nungmi kamnake rebel sing dugi maike digi mesimena thopagi pau phangkhide mamang da president Rodrigo Duterte police amsung military da communist rebel singna hanrab order tawba leikrabane kumjali sing amaga sa puno humpugi sahi paringi atheng basaruktai communist rebel singna Philippines government ga lan chokna dun lakhe madu Asia ki khwadi ki matam sangba leftist alhopa sing ki manung da amane road accident da amasire
ngasi nongtil pung ahum makaram tabada New Kaithel Manbi Police Station ki manung chana leba National Highway number 37 ki Pongring Lok Village da thokpa road accident abada motorcycle tongba napa ama khudak da sire maming na gongsin trai malangmai sai kuntaruk apopagi ming od dingum manglamai kawe Kangpukpi district ki manung chana leba Pongring Lok Village da gine mag truck amana thamlambu eram gani aina singnare gongsin rai malangmai na motorcycle thoraga Online dagi tupul tamna lakpada laibak tiba tau kadu thoki bani aire aru beto contents ngasi gambar iba pau khara ase pau tamjari ba Manipur Local News YouTube channel amadi Facebook page asidagi yang biri buk namak pataka cari channel asina tumda kanara bade subscribe tau bidri basina subscribe tau biro moloina like and share tau busuk au bigan upna mapo amukana thaka cari